ꯊꯥꯁꯤꯒꯤ ꯇꯔꯥꯇꯔꯨꯛꯇꯒꯤ ꯆꯠꯊꯔꯛꯄ ꯀꯥꯡ ꯆꯤꯡꯕ ꯀꯨꯝꯍꯩ ꯂꯣꯏꯁꯤꯟꯕ ꯀꯥꯡꯂꯦꯟꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯀꯥꯡ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯆꯤꯡꯈꯤꯗ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤ ꯈꯨꯟꯖꯥꯎ ꯂꯩꯖꯥꯎꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯅꯕ ꯊꯧꯅꯤꯕꯨ ꯑꯣꯏꯅ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯄ ꯀꯥꯡ ꯆꯤꯡꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯀꯥꯡꯂꯦꯟꯒꯤ ꯊꯧꯔꯝ ꯉꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯈꯤ꯫ ngasi numit yung mamatong pung amarom taba duwaida Sri Sri Govindaji Temple da ngantoiriba Prabhu Jagannath Subhadra amadi Balabhadra ahum lengthuraktuna miyamna thaugal fangnaki. Thoramadu Chief Minister Yumnam Khemchan amadi Rajya Sabha gi hanagi member Ningthau Sana Jawale semba yauna masing yamlaba bhakta kayana saruyaki. Ngasigi thoramadu Sri Sri Govindaji Temple da ngantoiramba ibungo ibema ahumna lengthuraktuna Kang mathakta lengshin kraba matungda RT seba katlaba matungda Kang chingba hauki. Kang chingba haurakpaga Kang adu lambi nakalda leishin kiduna Kang adu mapung phana chingkide. Mahausana Kang asi Maharaj Bodhachandra College mamangdagi Palace Gate mapa fauba chingbani adubu ngasigi oinadi Maharaj Bodhachandra College mamangda oina miyamna ngamjaba haira kachaduna thaugal fangnaki. Kanglen numit ka mari lainana Sri Sri Govindaji gi Kang chingbagi thauramadu loisilaba matungda Iskon Mani Mandir yauna laikai da Kang chingbagi thauram pangthoknaki. Kang chingbagi thauram aduna maram moiraga mafam kayada lambi ka hena chinba amadi traffic jam na chingba thokpagi saktam sing uba phangki. Kang gi kumhaiga mari lainana naha kayasu tongan mafamda koiba langba chatnaki. Haukiba numit kharani asida nong kana chukibana maram oiraga Imphal City gi mafam kharada lambi ising tumjin khibana maram oiraga Kang chingbagi thauramda ayetpa kharab oikiba natana hauji fawbagi oina kumai asigi manung channa pamdaba thodok sing thokibagi paw leitri. Kumai asiga mari lainana Manipur Police amadi Traffic Control Police na tongan section thaurang kaya laukhatki. Khudaki oiba kudong tiba thodok sing thengnabada mateng pangnabagi damak tongan ba mafam kaya dasu ambulance kaya sem saduna lainaki. Nakalamarom da ngasi Kanglen numit ka mari lainana More dasu Kang chingbagi thauram pangthoki. Thauramadu More Ward number 5 Nepali Basti da leiba Iskon Temple dagi Kang chinglakpa aduna border town More gi tongan ba mafam singda Kang chingki. Kang chingbagi thauramadu da Myanmar gi Tammu town manung da leiba Hindu lining chatpa miyoi kaya su saruyaki.